Kanglai News ki ayuki pawing biriba pumna makpu pama ilangbamna ikokno na khurumjari. Myanmar da Manipur gi lalhoba singa Kuki singa nomai kapna bagi thawdo makha chathari. Nscn na Kuki sing tamu da takhaikhre asiana kya yaukre. Myanmar da lairiba military junta gi mayokta phongna lan hauriba Kuki khulai paiba singna laibak tu da lairiba Manipuri lalhoba singi mathakta khut tharakpadagi handuna kapada Kuki khulai paiba kya paktakna na sibaga loina na aso apan kya nangkibata natana makoina pairamba khusukulai kya lokhat khraba matungda ngasi ayu amuk hanna Myanmar da base toba Kuki khulai paiba PDF na tamu tamna changsilakpada Nscn gi kadarsina takhaikhre thawdo aduda Kuki khulai paiba singi marakta aso apan asiana kya nangbata natana Kuki khulai paiba PDF ki kangbu sing kharai kangdana chenekhre hairi press na phangba pawgi source amana hai ngarang numidang wairam pung 3 long taba matamda KNAB amadi KNF ki maikaidagi external forcing a manaraga Manipur gi lalholub singi mathakta attack tawrakpada madubu ngakthoknanaba amadi khut hanbada Kuki khulai paiba miyoi 15 gi mathakta asiana yawbaga loinana aso open kya nangkhrabani makoina pairamba sophisticated weapon kaya amasu recover tawkhrabani madugi matung ngasi ayu amu hana Kuki khulai paiba PDF amadi external forcing ga manaraga tamu damna changsilakpada Nscn gi forcing na ngakthoknaba honaki maduda Kuki khulai paiba sing masing khangdana sibaga loinana asopan kya nangki athengbada Kuki khulai paiba sing adu maning handoki baga loinana external forcing handoki kwaidagi laibak thibadi external forcing na drone bomb sijinaduna Manipur lalhoba singi mathakda attack tawrakibaduni hairi. Speaker SATYAVART Home Minister AMIT SHAH unaraba matung ngasi Imphal da thoraklagani. Manipur Legislative Assembly ki Speaker Thokchom SATYAVART pu Union Home Minister AMIT SHAH na state sida thokliba irang asiga mari lainana kaurakraba matung ngarang January 18 da pungkhai rom chupna unaraga hayeng Imphal da tunglaragani. Pungkhai rom chupna unakiba aduda Union Home Minister gi maikaidagi state sida thokliba irang asiga mari lainana wafam kya phongdorakpada Speaker gi maikaidagi su karigumba state sida leiriba irang asi amuk hanna mahausa gi fibamda hanjil halakke haiba taragadi maana piriba suggestion asi lobiyu karigumba BJP gi national leadership amadi Union Home Minister na wafam sibu ta daba thoklagadi state sida makhata na loiba khamba naire daba irang amadi adumak chathagani aduga Manipur da makhata na BJP gi lengak amu hanna leirak loi haina phongdoklangki hairi. Audio clip ki case athuba matamda hearing chathanaba Kuki singna Supreme Court ta tashinkre social media da viral oirakiba audio clip amabu CM Biren gi audio clip ni haina maral sibaga loinana Manipur da tholakliba irang asibu hena pakthok chawthongnaba honai haina CM Biren gi mathakta Kuki Organization for Human Rights isna thagalakliba case asibu athuba matamda hearing chathanaba Supreme Court ta tashinkre ngasi Chief Justice of India Sanjeev Khanna Justice Sanjoy Kumar amadi KB Swanat ki Supreme Court ki beng amada case asibu thagalakliba Kuki Organization for Human Rights iski maikaidagi leblakliba advocate Prashant Bhushan na Supreme Court ki pungning chingsiladuna hai case asi matangda hanagi CJID Y Chandrasurna case asiga mari lainana audio clip na chingbasing khudingmak adu achummani haiba chapchaba praman piduna Supreme Court ta pikhalangnaba khanganki